ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯖꯦ ꯁꯤꯅꯤꯡꯊꯧꯖꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯑꯄꯪꯕꯕꯨ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯃꯆꯥꯁꯤꯡꯒꯤ ꯋꯥꯔꯤ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯄꯨꯛꯅꯤꯡꯗ ꯈꯔ ꯁꯥꯎꯔꯝꯃꯤ꯫ ꯅꯤꯄꯥꯁꯤꯅ ꯅꯤꯡꯊꯧ ꯑꯩꯕꯨ ꯀꯔꯤ ꯊꯧꯁꯥꯗꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯩꯊꯣꯛꯏ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯅ ꯃꯍꯥꯛ ꯃꯤꯔꯛꯇ ꯂꯩꯇꯕ ꯕꯣꯟꯗ ꯎꯍꯩ ꯆꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯕꯨ ꯁꯒꯣꯜ ꯑꯉꯥꯎꯕ ꯂꯥꯛꯍꯟꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯈꯜꯂꯤ, ꯅꯤꯄꯥꯁꯤꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯌꯦꯡꯉꯨꯔꯒꯗꯤ ꯃꯍꯥꯛ ꯑꯀꯟꯕ ꯅꯤꯄꯥ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯤꯔꯛꯇ ꯂꯩꯇꯕ ꯃꯔꯝꯅ ꯃꯤꯒꯤ ꯆꯠꯅꯕꯤ ꯈꯪꯗꯗꯨꯅ ꯇꯧꯖꯔꯤꯕꯅꯤ꯫ ꯃꯥꯅ ꯃꯤꯔꯛꯇ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯆꯠꯅꯕꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯑꯄꯪꯕ ꯃꯤꯅꯤ ꯍꯥꯏꯕꯗꯤ ꯈꯟꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯤꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯔꯦ꯫ ꯌꯣꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯥꯛꯇ ꯃꯥꯒꯤ ꯁꯔꯨꯛ ꯊꯥꯕꯤꯔꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯁꯒꯣꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯇꯣꯡꯕ ꯇꯝꯕꯤꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯃꯤꯌꯥꯝ ꯇꯤꯟꯈ꯭ꯔꯦ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯉꯥꯡꯅꯩ, ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯑꯉꯥꯎꯕ ꯀꯅꯥ ꯑꯃꯠꯇꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯕ ꯑꯁꯤꯕꯨ ꯂꯥꯛꯇꯨꯅ ꯇꯣꯡꯕ ꯇꯝꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯕꯣꯟꯗꯒꯤ ꯅꯤꯄꯥ ꯑꯃ ꯂꯥꯛꯏ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯊꯧꯕ ꯑꯀꯟꯕ ꯀꯌꯥ ꯁꯒꯣꯜ ꯑꯁꯤꯅ ꯀꯥꯎꯊꯠꯇꯨꯅ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯨꯝꯕ ꯕꯣꯟꯗ ꯂꯩꯕ ꯃꯤꯔꯛ ꯇꯤꯟꯗꯕ ꯃꯍꯥꯛꯅ ꯀꯔꯝꯅ ꯑꯉꯥꯎꯕ ꯁꯒꯣꯜ ꯑꯁꯤꯕꯨ ꯇꯣꯡꯕ ꯇꯝꯕꯤꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯅ ꯁꯣꯟꯅꯔꯛꯈꯤ꯫ ꯅꯤꯄꯥ ꯑꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯥꯏ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯀꯅꯥ ꯑꯃꯠꯇꯅ ꯃꯊꯛꯇ ꯇꯣꯡꯕ ꯉꯝꯈꯤꯗ꯭ꯔꯕ ꯁꯒꯣꯜ ꯃꯊꯛꯇ ꯇꯣꯡꯕꯤꯗꯨꯅ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯄꯥ ꯑꯁꯤꯒꯤ ꯍꯥꯟꯅ ꯁꯦꯠꯂꯛꯄ ꯑꯃꯟꯕ ꯐꯤꯗꯨ ꯑꯐꯕ ꯐꯤ ꯄꯤꯔꯗꯨꯅ ꯁꯦꯠꯍꯜꯂꯦ꯫ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯇꯤꯟꯕ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯥꯒꯤ ꯃꯑꯣꯡ ꯐꯤꯕꯝ ꯃꯨꯔꯇꯤ ꯑꯗꯨ ꯎꯔꯒ ꯃꯤꯌꯥꯝ ꯑꯗꯨꯅ ꯉꯥꯡꯅꯔꯛꯈꯤ, ꯅꯤꯄꯥ ꯑꯁꯤꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦꯗ꯫ ꯁꯣꯏꯗꯅ ꯃꯥꯅ ꯁꯒꯣꯜ ꯑꯁꯤ ꯉꯝꯒꯅꯤ ꯉꯥꯡꯅꯩ ꯁꯣꯟꯅꯩ꯫ ꯑꯄꯪ ꯊꯧꯏꯁꯥ ꯁꯥꯗꯅ ꯌꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯁꯒꯣꯜ ꯑꯉꯥꯎꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯀꯗꯥꯏꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯃꯉꯛꯇ ꯊꯧꯔꯤ ꯑꯁꯥꯡꯕ ꯃꯔꯤ ꯊꯨꯔꯗꯨꯅ ꯇꯨꯡꯃꯥꯡ ꯅꯥꯛ ꯌꯦꯠ ꯑꯣꯏꯗ ꯊꯧꯔꯤ ꯂꯤꯇꯣꯟ ꯄꯥꯏꯔꯒ ꯄꯨꯔꯛꯂꯤꯕ ꯁꯒꯣꯜ ꯑꯗꯨ ꯎꯔꯒ, ꯀꯔꯤꯅꯣ ꯁꯒꯣꯜ ꯃꯆꯥ ꯑꯃꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯧꯔꯤ ꯊꯨꯗꯨꯅ ꯄꯨꯔꯤꯕ ꯑꯁꯤꯕꯨ, ꯍꯦꯔꯥ ꯃꯈꯣꯏꯁꯤ ꯀꯌꯥꯗ ꯄꯥꯡꯈꯤꯗ꯭ꯔꯕꯅꯣ, ꯑꯁꯨꯝ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯍꯥꯟꯅ ꯇꯣꯡꯂꯛꯄ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯎꯕꯗ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯜꯂꯤ, ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛ ꯑꯁꯤꯕꯨ ꯊꯥꯒꯠꯅꯔꯤꯕ ꯑꯁꯤ ꯇꯥꯖꯔꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯄꯦꯟꯖꯩ꯫ ꯁꯣꯏꯗꯅ ꯁꯒꯣꯜ ꯑꯁꯤ ꯃꯥꯅ ꯇꯣꯡꯕ ꯉꯝꯒꯅꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯅꯤꯄꯥ ꯑꯁꯤ ꯃꯒꯨꯟꯗꯤ ꯂꯩ, ꯑꯗꯨꯕꯨ ꯃꯥꯅ ꯑꯉꯥꯎꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯕ ꯁꯒꯣꯜ ꯑꯁꯤꯒ ꯀꯔꯝꯅ ꯊꯦꯡꯅꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯉꯥꯡꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯁꯒꯣꯜ ꯄꯨꯊꯣꯔꯛꯂꯤꯕ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯑꯉꯥꯎꯕ ꯑꯗꯨ ꯊꯥꯗꯣꯛꯎ ꯍꯥꯏꯔꯕꯗ ꯆꯥꯎꯈ꯭ꯔꯕ ꯀꯥꯡꯖꯩꯕꯨꯡ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯃꯉꯛꯇ ꯊꯨꯔꯤꯕ ꯊꯧꯔꯤꯒ ꯀꯣꯟꯅꯅ ꯊꯥꯗꯣꯛꯂꯦ꯫ ꯃꯗꯨꯗ ꯑꯄꯪ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯃꯐꯤ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯁꯒꯣꯜ ꯑꯗꯨꯅ ꯑꯄꯪꯕꯨ ꯍꯦꯛ ꯎꯕꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤ ꯀꯔꯝꯕ ꯃꯤꯅꯣ? ꯃꯍꯥꯛꯇꯤ ꯊꯣꯏꯅ ꯊꯧꯁꯥꯗꯦ, ꯑꯀꯤꯕꯁꯨ ꯂꯩꯇꯦ꯫ ꯃꯍꯥꯛ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯅ ꯀꯥꯎꯈꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯂꯧꯒꯦ ꯈꯟꯗꯨꯅ ꯁꯒꯣꯜ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯆꯪꯂꯛꯂꯤꯕ ꯑꯄꯪꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯒꯣꯜ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯑꯄꯪꯅ, ꯅꯪꯒꯨꯝꯕ ꯃꯤꯅ ꯇꯣꯡꯅꯕ ꯄꯣꯛꯄ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤꯕꯨ ꯇꯧꯖꯒꯅꯤ? ꯑꯁꯨꯝ ꯈꯟꯗꯨꯅ ꯑꯄꯪ ꯆꯤꯡꯅꯕ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯦ꯫
ꯁꯒꯣꯜꯒꯤ ꯃꯉꯛꯇ ꯊꯨꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯑꯄꯪꯅ ꯄꯥꯏꯒꯤ ꯍꯦꯛ ꯇꯧꯕꯒ ꯁꯒꯣꯜ ꯑꯗꯨ ꯆꯦꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯄꯪꯅꯁꯨ ꯊꯧꯔꯤ ꯑꯗꯨ ꯄꯥꯏꯒꯗꯕꯒꯤ ꯀꯟꯅ ꯇꯥꯟꯅꯔꯤ꯫ ꯁꯒꯣꯜꯁꯨ ꯃꯥꯅ ꯇꯥꯟꯅꯕ ꯐꯪꯗꯅꯕ ꯀꯟꯅ ꯆꯦꯜꯂꯤ꯫ ꯑꯄꯪꯅ ꯑꯋꯥꯕ ꯂꯩꯇꯅ ꯁꯒꯣꯜꯕꯨ ꯇꯥꯟꯅꯔꯤ꯫ ꯃꯍꯥꯛ ꯕꯣꯟꯗ ꯎꯍꯩ ꯆꯥꯗꯨꯅ ꯌꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯦꯟꯕ ꯆꯣꯡꯕ ꯎ ꯀꯥꯕꯅꯆꯤꯡꯕ ꯇꯧꯗꯨꯅ ꯂꯩꯈꯤꯕꯅ ꯊꯣꯏꯅ ꯑꯋꯥꯕ ꯂꯩꯇꯦ꯫ ꯃꯥꯅ ꯑꯁꯨꯝ ꯁꯒꯣꯜꯒꯤ ꯃꯉꯛꯇ ꯊꯨꯔꯤꯕ ꯊꯧꯔꯤ ꯂꯤꯇꯣꯟ ꯄꯥꯏꯅꯕ ꯇꯥꯟꯅꯔꯛꯄꯅ ꯀꯥꯡꯖꯩꯕꯨꯡ ꯑꯗꯨ ꯑꯣꯏꯅ ꯁꯒꯣꯜꯅ ꯆꯦꯟꯕ, ꯑꯄꯪꯅ ꯁꯒꯣꯜ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯥꯟꯅꯔꯛꯄ ꯑꯁꯤꯅ ꯁꯒꯣꯜ ꯑꯗꯨꯅ ꯈꯜꯂꯤ, ꯑꯩꯕꯨ ꯐꯥꯒꯗꯕꯒꯤ ꯇꯥꯟꯅꯔꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤꯗꯤ ꯑꯇꯩ ꯃꯤꯁꯤꯡꯒ ꯃꯥꯟꯅꯗꯦ꯫ ꯃꯥꯒꯤ ꯃꯁꯥꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ꯫ ꯑꯁꯨꯝ ꯈꯟꯅ ꯈꯟꯅ ꯁꯒꯣꯜ ꯆꯦꯟꯕ ꯂꯦꯞꯇꯦ꯫ ꯑꯄꯪꯁꯨ ꯅꯍꯥꯟ ꯃꯥꯅ ꯕꯣꯟꯗꯒꯤ ꯁꯒꯣꯜ ꯃꯃꯩ ꯄꯥꯏꯗꯨꯅ ꯁꯒꯣꯜꯅ ꯈꯪꯕꯒꯨꯝ ꯀꯤꯕꯒꯨꯝ ꯇꯧꯅ ꯀꯟꯅ ꯄꯥꯏꯕꯒꯨꯝ ꯆꯦꯜꯂꯛꯄꯗ ꯃꯨꯅꯤ ꯂꯥꯏꯅꯤꯡꯕ ꯑꯃ ꯁꯒꯣꯜ ꯑꯆꯦꯟꯕ ꯑꯗꯨꯅ ꯆꯦꯟꯗꯨꯅ ꯆꯠꯂꯕꯗ ꯃꯨꯅꯤꯅ ꯍꯧꯒꯠꯂꯒ ꯌꯦꯡꯕꯗ ꯅꯤꯄꯥ ꯑꯃꯅ ꯁꯒꯣꯜꯒꯤ ꯃꯃꯩ ꯃꯩꯔꯨꯡ ꯄꯥꯏꯔꯒ ꯑꯄꯥꯏꯕ ꯃꯤꯒꯨꯝ ꯆꯠꯂꯤꯕꯗꯨ ꯎꯔꯒ ꯃꯨꯅꯤ ꯑꯗꯨꯅ ꯁꯥꯎꯒꯦ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯒ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯅꯣꯛꯂꯒ ꯍꯥꯏꯈꯤꯕ, ꯁꯥꯕꯥꯁ, ꯁꯒꯣꯜ ꯐꯥꯒꯦ ꯇꯧꯔꯤꯕ ꯅꯤꯄꯥ, ꯅꯪꯒꯤ ꯀꯨꯝꯍꯩ ꯁꯒꯣꯜ ꯃꯃꯩ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨ ꯎꯔꯒ ꯃꯨꯅꯤꯅ ꯁꯒꯣꯜ ꯆꯦꯟꯈꯤꯕꯒꯤ ꯑꯅꯥꯕꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯑꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝꯅ ꯂꯥꯎꯔꯛꯈꯤ, ꯅꯨꯡꯉꯥꯏꯅꯦꯍꯦ, ꯅꯤꯄꯥ ꯅꯪꯒꯤ ꯅꯊꯧꯅꯥ ꯎꯔꯨꯕꯗ ꯑꯩꯍꯥꯛ ꯄꯦꯜꯂꯦ꯫ ꯑꯗꯨꯅ ꯅꯍꯥꯛ ꯁꯥ ꯐꯪꯕꯒꯤ ꯃꯍꯨꯠꯇ ꯕꯣꯔ ꯑꯣꯏꯅ ꯅꯪꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛ ꯃꯪꯒꯣꯜ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯈꯤꯕ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯊꯧꯔꯤ ꯂꯤꯇꯣꯟ ꯑꯗꯨ ꯄꯥꯏꯕ ꯉꯝꯖꯔꯗꯨꯅ ꯁꯒꯣꯜꯅ ꯆꯦꯜꯂꯤꯕ ꯃꯈꯩ ꯃꯥꯁꯨ ꯆꯦꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯑꯋꯥꯕ ꯂꯩꯇꯕ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯂꯤꯕꯁꯤꯡ ꯑꯗꯨꯅ ꯂꯥꯎꯅꯔꯛꯈꯤ, ꯄꯦꯜꯂꯦꯍꯦ, ꯅꯤꯄꯥ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯅꯪꯒꯤ ꯅꯁꯥꯗ ꯑꯋꯥꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯑꯄꯪꯅ ꯈꯔ ꯈꯔ ꯁꯒꯣꯜꯒ ꯅꯛꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯄꯪꯅ ꯁꯒꯣꯜ ꯃꯊꯛꯇ ꯆꯣꯡꯈꯠꯀꯦ ꯇꯧꯕꯗ ꯁꯒꯣꯜꯅ ꯆꯦꯟꯕꯅ ꯃꯊꯛꯇ ꯇꯥꯕ ꯐꯪꯍꯧꯗ꯭ꯔꯦ꯫ ꯃꯥꯅ ꯃꯈꯨꯠ ꯑꯗꯨꯅ ꯁꯒꯣꯜ ꯃꯃꯩꯗ ꯄꯥꯏꯈ꯭ꯔꯦ꯫ ꯁꯒꯣꯜ ꯑꯗꯨꯅ ꯀꯔꯤ ꯕꯤꯅꯣ, ꯑꯩꯅ ꯀꯥꯎꯒꯗꯕꯁꯨ ꯆꯦꯟꯕꯅꯤꯅ ꯀꯥꯎꯕ ꯌꯥꯗ꯭ꯔꯦ, ꯆꯦꯟꯕꯁꯨ ꯋꯥꯔꯦ, ꯆꯦꯟꯗ꯭ꯔꯕꯁꯨ ꯃꯥꯅ ꯑꯩꯒꯤ ꯏꯊꯛꯇ ꯇꯣꯡꯈ꯭ꯔꯒꯅꯤ꯫ ꯑꯁꯨꯝ ꯈꯟꯗꯨꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯤ꯫ ꯑꯄꯪꯁꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯁꯒꯣꯜꯒꯤ ꯃꯃꯩ ꯃꯩꯔꯨꯡꯗ ꯄꯥꯏꯔꯒ ꯑꯄꯥꯏꯕ ꯃꯤꯒꯨꯝ ꯆꯠꯂꯤ꯫ ꯃꯗꯨ ꯌꯦꯡꯂꯤꯕ ꯄꯨꯝꯅꯃꯛꯇꯨꯅ ꯎꯔꯒ ꯚꯥꯂꯣ ꯚꯥꯂꯣ, ꯍꯦ ꯅꯤꯄꯥ, ꯅꯍꯥꯛ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯍꯥꯏꯅ ꯂꯥꯎꯅꯔꯛꯈꯤ꯫ ꯁꯒꯣꯜ ꯑꯗꯨ ꯑꯄꯪꯕꯨ ꯃꯃꯩꯗ ꯌꯥꯟꯗꯨꯅ ꯆꯦꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯛꯂꯦ꯫ ꯁꯒꯣꯜ ꯃꯊꯤ ꯆꯤꯠꯂꯤ꯫ ꯑꯄꯪꯒꯤ ꯃꯁꯥꯗ ꯁꯒꯣꯜꯒꯤ ꯃꯊꯤ ꯉꯥꯛꯇ ꯇꯩꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯄꯪꯗꯤ ꯊꯥꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯁꯒꯣꯜꯅ ꯋꯥꯔꯗꯨꯅ ꯇꯞꯇꯛ ꯇꯧꯔꯛꯄꯗ ꯑꯄꯪꯅ ꯁꯒꯣꯜ ꯃꯊꯛꯇ ꯆꯣꯡꯈꯠꯈ꯭ꯔꯦ꯫ ꯑꯄꯪ ꯁꯒꯣꯜꯒꯤ ꯃꯁꯥꯗ ꯀꯟꯅ ꯅꯞꯁꯤꯟꯗꯨꯅ ꯃꯉꯛꯇ ꯊꯨꯔꯤꯕ ꯊꯧꯔꯤ ꯂꯥꯝꯗꯨꯅ ꯄꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯥꯆꯟꯒꯤ ꯃꯑꯣꯡꯗ ꯊꯧꯔꯤ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯆꯦꯜꯂꯨ ꯆꯦꯜꯂꯨ ꯍꯥꯏꯅ ꯊꯧꯔꯤ ꯂꯤꯇꯣꯟ ꯑꯗꯨꯅ ꯁꯒꯣꯜꯗ ꯐꯨꯔꯗꯨꯅ ꯆꯦꯜꯍꯜꯂꯦ꯫ ꯃꯗꯨ ꯌꯦꯡꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯎꯔꯒ ꯊꯥꯒꯠꯅꯔꯗꯨꯅ ꯁꯣꯟꯅꯔꯛꯈꯤ꯫ ꯑꯣꯟꯊꯣꯛꯅ ꯊꯧꯅꯥ ꯂꯩꯈ꯭ꯔꯦꯗ, ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯁꯣꯟꯅꯗꯨꯅ ꯌꯦꯡꯅꯔꯤ꯫ ꯁꯒꯣꯜ ꯑꯁꯤ ꯑꯄꯪꯅ ꯂꯪꯊꯣꯛꯄ ꯌꯥꯗꯅ ꯅꯞꯇꯨꯅ ꯂꯩꯈꯤꯕꯅ ꯁꯒꯣꯜ ꯋꯥꯔꯛꯂꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯅꯤꯄꯥ ꯑꯁꯤꯗ ꯑꯩꯅ ꯅꯤꯡꯉꯥꯏ ꯇꯧꯔꯨꯔꯕꯗꯤ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯂꯒꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯌꯥꯔꯒꯦ, ꯑꯩꯍꯥꯛ ꯃꯥꯒꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯑꯣꯏꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯁꯒꯣꯜ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯁꯒꯣꯜꯒꯨꯝ ꯂꯩꯔꯦ꯫ ꯃꯗꯨꯗ ꯑꯄꯪꯅ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯂꯒ ꯅꯤꯡꯊꯧꯗ ꯁꯒꯣꯜ ꯁꯤꯟꯅꯔꯦ꯫ ꯑꯄꯪꯗꯤ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛ ꯕꯣꯟꯗ ꯂꯩꯔꯨꯕ ꯃꯤ ꯑꯃ ꯑꯣꯏꯕꯅ ꯅꯤꯡꯊꯧꯅ ꯀꯔꯤꯅꯣ, ꯆꯠꯅꯕꯤꯅ ꯀꯔꯤꯅೋ ꯍꯥꯏꯕ ꯈꯪꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯐꯝꯗ ꯁꯥꯎꯗꯦ꯫ ꯅꯤꯡꯊꯧꯅ ꯄꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯤꯄꯥ ꯅꯪꯒꯤ ꯅꯃꯤꯡ ꯑꯄꯪ ꯀꯧꯏ ꯍꯥꯏꯔꯤꯕꯗꯨ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯑꯄꯪ ꯕꯥꯕꯨ ꯀꯧꯔꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯑꯄꯪ ꯕꯥꯕꯨ ꯀꯧꯕꯤꯈꯤ꯫ ꯃꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨꯅ, ꯀꯔꯤꯅꯣ ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯤꯡ ꯑꯁꯤ ꯈꯔ ꯐꯖꯕ ꯑꯃ ꯊꯣꯟꯕꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯏꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡ ꯑꯄꯪ ꯕꯥꯕꯨ ꯀꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯪꯒꯠꯆꯔꯛꯈꯤ꯫
Maduda ningthona hairakhi. Ibungo khoi, aina magi maming hangbada apang kawi hai. Maduda aina mana pangthokliba pumnamak si peladuna mana pangshinnaraga maming apang kawi hairibani. Adugi sumathakta mana pangshinnaba saribadu aina khangle haibagidamakta babu haibasiga pidrabadi apang haina dum satkrabadi. Mahakpo miyamna apang bagum khankragani khanduna babu haiba mingsi haplibani. Adu oirabadi apangi shabda adu mangkhigani hairakhi. Miyam aduna ining thona joy oire apang babu na joy oire haina launarakhi. Rajkumarina mapuning adu apian boikre. Mahangna apang babu ginakta sangsilaktuna konung da salasi hairakhi. Maduda apang na hairakhi. Ibem aihak nang na haiba thabak pangthok paloire. Aduna aihak amuk bonda salagi. Aina tawwadaba thabak ama wali hairaklabada Rajkumarina haijarakhi. Haujikpu bonda kari thabak laibiribage. Matau karam tauna aibu thadoktuna thambiramlaga satpigadoribano. Apangna aidi kari amata khangjadi. Aigi haibabu aingonda thina saiduna khongba usek ama bona tu dalai hawi. Mabu phaduna waraktriba phawba aihak atopa thabak amata taukhiroi haiduna. Aigi marup yonga siga loinana mabu phana ba hona duna leiringaida aina tonglakliba sagola si thengnare. Mabu ubada aigi marup yonga siga ai khoyanina mabu phana ba tanarakpada muni amasu sagona selakpada sianduna tu hawrabani. Aduna haujikti ibe mana sagol laklamu haibasu sagol asi laksaduna mi tongba yaragani laibi hawro aigi thabak loire haire. Makoyani mak kanna yenare. Makoyani na ngangnari badu ning thawaduna karino isano piga apang babu ga ngangnari basibu. Aihak khangdaba wafam oiramgadra. Adubu isano pina khambagi mawong sumali. Aduga apang babu na satke haibagi mawong mali. Hangdaba yade khanduna ning thawna makoyani bu magi nakta law haire. Maduda ning thawaduna Rajkumari yengladuna hairakhi. Ibe mana khoyani na ngangnari badu kari hainari bano. Ipa da siyang na hayo hairabada. Mazai be mana Babung Maharaj. Haujikti aina piba thabak loire. Sagola sisu mi tongba yaragani mahak bonda satlage hairi. Aina nang na satkrabadi amuk halakani thajadi. Aduna amuk satkraganu konungda leire si hairi bani. Hek haire. Masagi mathamoi nungaitana hairi ba wadu taraga ningthawaduna munna khali. Aigi isanupi asina apang babu bu nungsire khangladuna hairakhi. Ibungo babu bonadu da nahak amuk salaganu. Nahak ipage konung asida leiro. Nang na miya mamangda uliba thabak asina ipa pele. Hayang ipa na siraba matungda nang na ningthawoiduna palau. Nakhoi ani numit afaba ma yengduna lohong biragani hairakhi. Ningthaugi wadu taraga apang babu na haijarakhi. Aihak tawgadaba thabak ama leiri. Mabu phaduna dandi pidriba makhai thabak atai paiba yadri hairakhi. Ningthawaduna isagi karamba thabak no. Ipa na isagi na tiang pangba yaba thabak oirabadi. Konungi lanmi bayam thaduna isagi na tiang pangangani hairabada apang na hairakhi. Numit khuding mana aibu thina saiduna leiba usek ama leiri. Mabu phaduna dandi tawdriba makhai aigi thamoi asi nungaifam khangloidori. Aduna mabu hana phaduna dandi pijaraga Maharaj na takpiba adu pangthok sage hairakhi. Apangi wadu taraga ningthawna hanglai. Usek adugi maming di kari kaubage. Karamna nanga maga tathinaribano hanglaklabada. Mana thokhiba wari pumnamak ningthawgi mafamda tamjare. Usek adu apikpa usek ni. Mabu phanaba honabada aigi marup yong asiga loinana awaba kaya takrabani hairakhi. Ningthawna kari useki zat oiramgadagi khanduna leiringaida usek aduna anakpada hauribo samada tongladuna apangba haibagi maronda khonglai. Usek adu khongba tabada apangna Maharaj
ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯆꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯥꯕꯨ ꯐꯥꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯥꯕꯨ ꯐꯥꯅꯕ ꯇꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯛꯂꯕꯗ ꯌꯣꯡ ꯑꯃꯁꯨꯡ ꯁꯒꯣꯜ ꯑꯅꯤꯗꯨꯁꯨ ꯃꯥꯕꯨ ꯆꯠꯈꯤꯒꯗꯧꯔꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯅꯤꯄꯥ ꯑꯁꯤ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ꯫ ꯃꯥꯅ ꯆꯠꯂꯒꯦꯗ ꯍꯥꯏꯕꯗ ꯁꯒꯣꯜ ꯑꯅꯤꯃꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯥꯛꯇ ꯂꯦꯞꯂꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯆꯝꯕ ꯃꯤꯁꯛ ꯅꯠꯇꯦ꯫ ꯑꯩꯅ ꯃꯥꯕꯨ ꯈꯥꯝꯗꯨꯅ ꯎꯆꯦꯛ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯗꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯎꯆꯦꯛ ꯑꯁꯤꯗ ꯁꯥꯎꯈꯤꯒꯅꯨ꯫ ꯏꯄꯥꯅ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯇꯥꯕ ꯋꯥꯔꯤ ꯑꯃꯇꯪ ꯂꯤꯈꯤꯒꯦ ꯍꯥꯏꯔꯒ ꯑꯄꯪꯕꯨ ꯈꯥꯝꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯈꯤ꯫ ꯃꯃꯥꯡꯉꯩꯗ ꯄꯥꯗꯣꯡ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯑꯅꯪꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯃꯣꯏꯇꯥꯎ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯁꯨꯃꯤꯟ ꯆꯠꯃꯤꯟꯅꯗꯨꯅ ꯂꯩꯔꯛꯄꯅ ꯃꯆꯥ ꯑꯅꯤ ꯄꯣꯛꯆꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯤꯄꯥ ꯑꯗꯨꯅ ꯀꯥꯡꯕ ꯀꯧꯏ, ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯤꯂꯥꯡ ꯀꯧꯏ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯁꯤꯅ ꯆꯍꯤ 4-5 ꯁꯨꯔꯛꯄ ꯃꯇꯝꯗ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯃꯃꯥ ꯑꯁꯤ ꯁꯤꯔꯦ꯫ ꯍꯧꯖꯤꯛ ꯄꯥꯗꯣꯡ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯅ ꯑꯄꯤꯛꯄ ꯃꯆꯥ ꯑꯅꯤꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯗ ꯈꯨꯔꯧ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯋꯥꯅ ꯂꯩꯔꯛꯄꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯃꯤꯟꯅꯕꯤ ꯊꯥꯡꯇꯦ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯗꯨꯅ ꯃꯍꯥꯛ ꯃꯆꯥꯁꯤꯡꯒꯤ ꯈꯟꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯁꯦꯟꯅꯕꯤꯅꯕ ꯌꯨꯝ ꯄꯥꯜꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯅꯧꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯗꯨꯅ ꯊꯥ ꯈꯔꯗꯤ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯃꯃꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯑꯃꯗꯤ ꯄꯤꯖ ꯄꯤꯊꯛꯄꯤꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯅꯤꯅ ꯃꯃꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯆꯠꯂꯤꯕ ꯅꯣꯝꯂꯤꯕ ꯄꯨꯝꯅꯃꯛꯇ ꯃꯃꯥꯒꯤ ꯇꯨꯡ ꯏꯟꯖꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯆꯍꯤ ꯐꯥꯔꯛꯄꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯁꯤ ꯑꯉꯥꯡ ꯑꯃ ꯄꯣꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯃ ꯐꯪꯈꯤꯕꯗꯒꯤ ꯃꯍꯥꯛ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯅꯧꯅ ꯐꯪꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗꯕꯨ ꯃꯆꯥꯅꯤ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯊꯣꯏꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯅ ꯄꯣꯛꯆꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯟꯅꯅꯕ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯇꯧꯖꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯉꯥꯡꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯑꯉꯥꯡꯒ ꯁꯥꯟꯅꯖꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃ ꯊꯥꯡꯇꯦ ꯀꯧꯕꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯡꯕ ꯑꯃꯁꯨꯡ ꯇꯤꯂꯥꯡ ꯀꯧꯕꯤ ꯃꯆꯤꯟ ꯃꯧꯄꯥꯅ ꯑꯉꯥꯡꯒꯤ ꯅꯥꯛꯇ ꯑꯉꯥꯡꯒ ꯂꯣꯏꯅꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯥꯒꯤ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯀꯟꯅ ꯊꯦꯝꯂꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯗꯨ ꯀꯞꯄ ꯇꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯗꯨꯗ ꯅꯤꯄꯥ ꯃꯆꯥ ꯀꯥꯡꯕꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯏꯃꯥ, ꯏꯕꯨꯡꯉꯣ ꯑꯁꯤ ꯀꯞꯄꯅ ꯊꯦꯝꯕ ꯌꯥꯗ꯭ꯔꯦ ꯇꯝꯖꯩ"꯫ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯥꯟꯅꯃꯤꯟꯅꯧ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯀꯞꯍꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯔꯛꯈꯤ꯫ ꯃꯍꯥꯛ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯕꯨꯛ ꯄꯤꯊꯛꯄꯤꯔꯦ꯫ ꯃꯃꯥ ꯑꯗꯨꯅ ꯊꯝꯂꯝꯕꯒ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯞꯄ ꯍꯧꯔꯛꯈꯤ꯫ ꯑꯉꯥꯡꯅ ꯊꯦꯝꯕ ꯌꯥꯗꯅ ꯀꯞꯂꯛꯂꯕꯗ ꯑꯉꯥꯡ ꯅꯤꯄꯥ ꯑꯗꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯑꯉꯥꯡ ꯊꯦꯝꯕ ꯌꯥꯗ꯭ꯔꯦ ꯇꯥꯛꯆꯔꯕꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯁꯥꯎꯈ꯭ꯔꯦ꯫ "ꯅꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯊꯦꯝꯕ ꯉꯝꯗ꯭ꯔꯤꯕꯅꯣ" ꯍꯥꯏꯅ ꯃꯥꯅ ꯆꯥꯛꯈꯨꯝꯗꯒꯤ ꯈꯥꯕꯩ ꯆꯩꯒꯞ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯑꯀꯞꯄ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯍꯥꯛ ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯊꯦꯝꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯔꯒ, "ꯅꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯁꯤ ꯐꯥꯎꯕ ꯊꯦꯝꯕ ꯉꯝꯗꯕꯗꯤ ꯅꯊꯤꯕꯣꯡ ꯆꯥꯔꯨꯒꯅꯨ" ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯥꯕꯩ ꯑꯗꯨꯅ ꯀꯥꯡꯕ ꯀꯧꯕ ꯃꯆꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯈꯥꯕꯩꯅ ꯊꯥꯔꯦ꯫ ꯑꯗꯨꯒ ꯆꯩꯒꯞ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯇꯤꯂꯥꯡꯒꯤ ꯃꯉꯛ ꯁꯝꯗ ꯆꯞꯂꯦ꯫ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯂꯩꯕꯅ ꯈꯨꯗꯛꯇ ꯑꯉꯥꯡ ꯑꯅꯤꯗꯨ ꯁꯤꯔꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯪꯅ ꯅꯪꯕꯨ ꯆꯩꯕꯅꯤ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯁꯤ ꯑꯣꯟꯗꯨꯅ ꯄꯥꯏꯈꯤ꯫ ꯎꯆꯦꯛ ꯑꯁꯤꯅ ꯃꯆꯟꯅꯨꯄꯤ ꯇꯤꯂꯥꯡꯕꯨ ꯀꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯕꯨꯡꯕꯨ ꯀꯥꯡꯕ ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯏꯃꯥ ꯑꯇꯣꯝꯕꯤꯒꯤ ꯑꯀꯟꯕ ꯑꯁꯥꯎꯕꯒꯤ ꯆꯩꯊꯦꯡꯗ ꯑꯔꯦꯝꯕꯗ ꯃꯥꯡꯂꯦꯗꯣ ꯇꯤꯟꯀꯣꯛ ꯀꯥꯡꯀꯣꯛꯂꯦ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯇꯤꯡꯒꯣꯡ ꯀꯥꯡꯒꯣꯡ ꯀꯧꯅꯗꯨꯅ ꯃꯥꯂꯦꯝ ꯅꯨꯃꯤꯠ ꯊꯥꯅ ꯄꯥꯜꯂꯤꯕ ꯃꯈꯩ
ꯇꯤꯟ ꯀꯥꯡ ꯆꯥꯗꯨꯅ ꯂꯩꯔꯒꯅꯤ ꯏꯃꯤꯡꯁꯨ ꯑꯔꯦꯝꯕꯗ ꯄꯨꯟꯁꯤ ꯑꯁꯤ ꯇꯤꯟ ꯀꯥꯡꯒꯨꯝ ꯑꯔꯦꯝꯕ ꯇꯥꯈꯤ ꯍꯥꯏꯗꯨꯅ ꯇꯤꯟꯒꯣꯡ ꯀꯥꯡꯒꯣꯡ ꯀꯧꯕ ꯎꯆꯦꯛ ꯑꯣꯟꯈꯤ ꯍꯥꯏꯕꯒꯤ ꯃꯃꯤꯡꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯇꯤꯟꯒꯣꯡ ꯀꯥꯡꯒꯣꯡ ꯀꯧꯅꯈꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄꯥ ꯎꯅꯗ꯭ꯔꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯈꯣꯏꯅ ꯇꯣꯏꯅ ꯇꯣꯏꯅ ꯈꯣꯡꯅꯔꯤꯕꯅꯤ ꯃꯁꯤ ꯏꯄꯥꯅ ꯇꯥꯕꯗ ꯕ꯭ꯔꯍ꯭ꯃꯗꯦꯁꯇ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯑꯍꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯃꯤ ꯕ꯭ꯔꯍ꯭ꯃꯗꯦꯁꯀꯤ ꯑꯁꯨꯛꯄ ꯎꯃꯪꯗ ꯎꯆꯦꯛ ꯑꯁꯤ ꯂꯩꯈꯤ ꯎꯆꯦꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯋꯥꯅ ꯃꯔꯝ ꯆꯥꯗꯅ ꯁꯤꯈꯤꯕꯅ ꯃꯈꯣꯏꯅ ꯈꯣꯡꯕ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯋꯥꯕ ꯇꯥꯒꯜꯂꯤ ꯃꯃꯥꯡꯉꯩꯗꯒꯤ ꯕ꯭ꯔꯍ꯭ꯃꯗꯦꯁꯀꯤ ꯑꯁꯣꯡꯕ ꯎꯃꯪꯗ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯂꯩꯇꯕ ꯃꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯣꯡꯂꯤꯕ ꯑꯁꯤ ꯑꯩꯅ ꯇꯥꯔꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯜꯂꯤꯕ ꯑꯗꯨꯒ ꯃꯥꯟꯅꯕꯒꯨꯝ ꯇꯧꯏ ꯏꯁꯥꯒꯤ ꯋꯥꯈꯜꯗ ꯏꯁꯥꯗ ꯆꯩꯔꯤꯕꯅꯤ ꯈꯜꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯅꯤꯡꯕ ꯇꯥꯔꯨꯕ ꯑꯗꯨꯃꯛ ꯑꯣꯏꯔꯕꯣꯏ ꯅꯤꯡꯕꯅꯤ ꯎꯆꯦꯛ ꯑꯁꯤ ꯃꯃꯥꯅ ꯆꯩꯒꯞ ꯑꯃꯗꯤ ꯈꯥꯕꯩꯅ ꯍꯥꯠꯈꯤꯕꯅ ꯎꯆꯦꯛꯀꯤ ꯊꯋꯥꯏꯅ ꯅꯤꯡꯉꯝꯗꯅ ꯈꯣꯡꯕ ꯃꯐꯝ ꯑꯗꯨ ꯑꯋꯥꯕ ꯇꯥꯒꯜꯂꯤ ꯑꯗꯨꯅ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯎꯆꯦꯛ ꯑꯁꯤ ꯐꯥꯒꯦ ꯈꯜꯂꯒꯅꯨ ꯃꯈꯣꯏꯗꯤ ꯇꯤꯟ ꯀꯥꯡ ꯐꯥꯗꯨꯅ ꯆꯥꯔꯒ ꯍꯤꯡꯂꯤꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯒ ꯃꯥꯌꯣꯛꯅꯔꯨꯔꯒꯅꯨ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯕꯗ ꯑꯄꯪ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯀꯞꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯑꯄꯪ ꯑꯗꯨ ꯎꯆꯦꯛ ꯑꯁꯤ ꯇꯥꯟꯅꯅꯤꯡꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯤ ꯑꯄꯪ ꯑꯗꯨꯅ ꯍꯥꯟꯅꯕ ꯇꯥꯟꯅꯔꯨꯕ ꯄꯨꯝꯅꯃꯛꯇꯨ ꯈꯟꯊꯔꯨꯔꯒ ꯑꯣꯟꯊꯣꯛꯄꯅꯤ ꯑꯩꯅ ꯎꯆꯦꯛ ꯑꯁꯤ ꯍꯥꯠꯂꯝꯕ ꯊꯣꯛꯂꯕꯗꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯇꯥꯔꯝꯒꯅꯤꯗ ꯈꯟꯗꯨꯅ ꯑꯄꯪꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕు ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯪꯁꯤꯟꯖꯔꯛꯑꯒ ꯍꯪꯖꯔꯛꯈꯤ ꯏꯕꯨꯡꯉꯣ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯤꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯤꯠꯀꯤ ꯄꯤ ꯁꯤꯟꯊꯕꯤꯔꯤꯕꯅꯣ ꯍꯪꯖꯔꯛꯂꯕꯗ ꯑꯄꯪ ꯑꯗꯨꯅ ꯃꯈꯣꯟ ꯏꯁꯥꯎ ꯁꯥꯎꯅ ꯏꯕꯦꯝꯃ ꯑꯩꯗꯤ ꯎꯆꯦꯛ ꯑꯁꯤꯅ ꯈꯣꯡꯂꯤꯕꯁꯤ ꯑꯩꯉꯣꯟꯗ ꯆꯩꯔꯤꯕꯅꯤ ꯈꯟꯗꯨꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯨꯔꯦ ꯑꯗꯨꯕꯨ ꯃꯍꯥꯔꯥꯖꯅ ꯋꯥꯔꯤ ꯂꯤꯕꯤꯕꯗꯒꯤ ꯃꯍꯥꯛꯄꯨ ꯈꯪꯖꯔꯕꯗ ꯑꯩꯍꯥꯛ ꯊꯃꯣꯏ ꯄꯨꯕ ꯉꯝꯖꯗꯦ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯃꯃꯥ ꯄꯣꯛꯇꯕꯤ ꯑꯗꯨꯅ ꯑꯃꯅ ꯆꯩꯀꯞꯅ ꯆꯞꯇꯨꯅ ꯍꯥꯠꯈꯤ ꯑꯃꯅ ꯈꯥꯕꯩꯅ ꯊꯥꯗꯨꯅ ꯍꯥꯠꯈꯤ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯈꯟꯕꯗ ꯀꯞꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯠꯅꯕ ꯇꯧꯔꯔꯣꯏ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯃꯈꯣꯏꯅ ꯈꯣꯡꯂꯤꯕꯗꯨ ꯑꯩꯉꯣꯟꯗ ꯆꯩꯔꯤꯕꯅꯤ ꯈꯜꯂꯨꯕꯅꯤ ꯃꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯃꯃꯥ ꯄꯣꯛꯇꯕꯤ ꯑꯗꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯊ꯭ꯋꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯃꯥꯡꯖꯔꯦ ꯃꯄꯣꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯄꯣꯛ ꯑꯁꯤꯗꯤ ꯑꯃꯥꯡꯕ ꯃꯄꯣꯛ ꯇꯤꯡꯒꯣꯡ ꯀꯥꯡꯒꯣꯡ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯑꯣꯏꯔꯦ ꯃꯥꯅ ꯀꯞꯂꯤꯕꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯅ ꯊꯦꯝꯖꯤꯟꯖꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯞꯃꯤꯟꯅꯔꯤꯕꯗꯨ ꯁꯒꯣꯜ ꯑꯅꯤ ꯑꯗꯨꯗ ꯌꯣꯡ ꯑꯗꯨꯅ ꯃꯕꯨꯡꯉꯣ ꯃꯕꯦꯝꯃ ꯑꯅꯤꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯦ ꯃꯗꯨꯗ ꯁꯒꯣꯜ ꯑꯅꯤꯗꯨꯒ ꯌꯣꯡꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯑꯅꯤꯅ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯗꯤ ꯁꯥꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯗꯨꯅ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯑꯅꯤꯅ ꯀꯞꯂꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯪꯖꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯪꯂꯕꯗꯤ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯕꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯤꯕ ꯑꯗꯨ ꯀꯣꯛꯅꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯒꯗꯕꯁꯨ ꯑꯩꯈꯣꯏꯅ ꯃꯤꯔꯣꯟ ꯊꯣꯛꯇꯕ ꯂꯥꯏꯕꯛ ꯊꯤꯅ ꯇꯝꯈ꯭ꯔꯕ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯖꯔꯒ ꯁꯒꯣꯜ ꯑꯅꯤꯗꯨ ꯀꯞꯂꯗꯨꯅ ꯍꯧꯅ ꯈꯣꯡꯂꯛꯂꯦ ꯁꯒꯣꯜ ꯑꯅꯤꯗꯨꯅ ꯀꯞꯄꯗꯨ ꯎꯔꯒ ꯌꯣꯡ ꯑꯗꯨꯁꯨ ꯀꯞꯂꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯤ ꯁꯒꯣꯜꯅ ꯈꯣꯡꯕ ꯇꯥꯔꯒ ꯑꯄꯪ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯁꯒꯣꯜ ꯀꯔꯤ ꯇꯧꯔꯕꯒꯦ ꯈꯟꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯁꯒꯣꯜꯁꯤꯡꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ